ꯁꯥꯟꯅꯕ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯃꯦꯃꯣꯔꯤ ꯑꯣꯏꯍꯧꯅꯕꯅꯦ ꯑꯗꯨꯝ ꯃꯇꯦꯛ ꯑꯃ ꯍꯥꯞꯆꯤꯜꯂꯛꯄꯅꯦ. No, 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 no. ꯃꯌꯥꯝ ꯈꯔ ꯈꯦꯠꯄ ꯂꯣꯏꯔꯦ. ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯔꯦ. ꯀꯥ ꯐꯨꯠꯈ꯭ꯔꯁꯦ. ꯁꯤꯗ ꯃꯣꯔꯣꯛꯁꯨ ꯌꯥꯝ ꯐꯨꯠꯆꯤꯟꯈ꯭ꯔꯁꯦ. ꯏꯁꯝ ꯁꯝꯅ ꯃꯌꯥꯝ ꯑꯍꯥꯟꯕ ꯂꯤꯇꯔ ꯃꯨꯛꯕꯥꯡꯅ ꯄꯣꯠꯅ ꯈꯟꯖꯔꯤ. ꯃꯌꯥꯝ ꯉꯁꯤꯗꯤ ꯃꯌꯥꯝꯅ ꯌꯣꯡꯆꯥꯛ ꯏꯔꯣꯝꯕ ꯄꯨꯔꯛꯑꯗꯤ ꯌꯣꯡꯆꯥꯛ ꯏꯔꯣꯝꯕ ꯄꯨꯔꯛꯑꯦ. ꯇꯥꯎꯕ ꯂꯩꯔꯦ. ꯁꯤꯗ ꯌꯦꯔꯨꯝ ꯑꯃ ꯇꯥꯎꯔꯦ. ꯁꯤꯗ ꯌꯣꯡꯆꯥꯛ ꯏꯔꯣꯝꯕ ꯈꯔꯁꯨ ꯂꯩꯔꯦ. ꯁꯤꯗ ꯇꯤꯜꯍꯧ ꯂꯩꯔꯦ. ꯁꯤꯅ ꯀꯣꯠ ꯑꯃ ꯂꯩꯔꯦ. ꯃꯌꯥꯝ ꯑꯗꯨꯗꯤ ꯌꯥꯝ ꯀꯨꯏꯅ ꯉꯥꯡꯗꯕꯤꯗ ꯆꯥꯕꯁꯦ ꯍꯧꯅꯕ ꯇꯧꯔꯁꯤ. Maybe hard. Ngài chỉ muốn khơi nào ấy. Kỳ thì sao? Được mẹ muốn ngoài nó muốn được sạc thì rộng rộng lắm. Nó muốn. Em tổng trọng lũ nhậm nhậm mà này vào. Tham niên này đi. Tuần đi plus cái chân mình. Kut banyak yang ini ya. Merungu ya mình. Lớp mix tao ra cái trùng rắc luôn chứ. Bên thuộc cái
먹고 lúc này ăn kèm mẹ ta đi. 많이 비디오. 조금 더 머루게 가려고요. 조금 더 보내주세요. 먹고 살펴봐. 그냥 빠야. Cứ một cái hai đấy, hay là đi phải một chút áo đần, dâu thì áo còn, tặng áo đần này.
ꯊꯕꯛ ꯑꯃ ꯊꯣꯛꯑꯦ ꯉꯥꯁꯦ ꯃꯔꯨ ꯅꯠꯇꯕꯤꯗ ꯈꯥꯡ ꯈꯣꯠꯄ ꯌꯥꯕ ꯌꯥꯝ ꯆꯨꯞ ꯆꯥꯒꯗꯧꯅꯦ ꯑꯗꯣ ꯉꯥ ꯃꯔꯨꯁꯦ ꯗꯤꯁꯇꯔꯕ ꯌꯥꯝ ꯇꯧꯋꯦ ꯑꯩꯉꯣꯟꯗ ꯑꯗꯨꯅ ꯃꯊꯪꯗ ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏꯕ ꯄꯨꯖꯔꯛꯀꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯕ ꯇꯧꯔꯁꯦ ꯕꯥꯏ ꯕꯥꯏ